Mayambu ahandu maktada Makhal Mathel Manipur full story collection na Mayambu tramno oksabagalona na ikokno na kurumjari ngasisu mayamgi ngahak pathana bagidamakta Manipuri horror story amamu puduna laksari horror story asigi mamingna Ahan Anigi Thawai wari asina hingliba amati laikhidraba kanagumbi amataga marinajadi aibana wakana sagatsaraga tabiriba singi ngehak pothanabagidamagta semjaba warini haujik mayamda khudura tamjari Manipuri horror story Ahan Anigi Thawai ayuk ki matamni thaja manbi amadi lukhoi mukhoi ani to hospital da chatnabagidamagta thorakli macha ama khak poksaba aduna su hanna yengbidraba nupi mapamda yo hingkhon laiduna nungana yung kai sanun laikhraba makoi ani gi macha nupa do mara tawbana mara phangba aina tawbana aina phangbani aikhoi su layeng sangda chatuna layeng lurabagi tungda halaktuna yumlingduna lairasi hainaraduna thaja manbi amadi lukhoi makoi ani do hospital da lukhoi bu layeng nabagi damakta lakhibani sonbana ahal ani to saisu yaudrabati chatpa ngamdrabani masida amuke hen solibana lukhoi ni gari gi parking du phawba lakpasida makoi ani sadau thungba haibada oiri lambi matik aduda potha kera khanani lakhiba matawa sama tawduna ahal loraba lukhoi amati thaja manbi sonbana amuk toiba loraba ahal ani to gari ngaiduna leidi makoi ani na gari ngaina haukraba makoina masa gi damakta honna khiba mayam to wari sanai makoina masa gi damakta tumba machet chaba machet honna khiba mayam do haujikti uttagi haibaga sap manakri karimata kana khidri macha nupa aduna thabak he phorokpaga nupi thijalaki nupi adugi saraida khamu waraba ahal ani do kala kuru karaba phawba chakhongi amati hingkhon sambangi honna dun laikhibani macha nupa aduna office tat khrabani krasu thoina khaludi macha nupa aduda nangi nupi chekhara henmali mana tawkhiba singdo sini haiduna wari lirabasu noigi haunabi pupu pusilaklabadi amana mu hai nakoi masem hunabi to ama horokdabara haiduna hektama isau langsilai ahaw leirakpa kaya magi damakta honariba mama mapa anjadi pijaningraduna phijida yomlaga pusillaga mahaki nupiga loinana ya notuna saminakhiba kongaini haibadi ngamjadra ahal ani aduna famungda onsinnaduna kapkhiba kongaini asumna leminaba nungairakthri haiduna leibesu chille office su yamna lapi aduna makoi gi yumgi nupi mapamdagi oina office chatnabagi damakta tawre hainaduna nupi apamdo oina lam leiraga yum saduna adongdo oina hongkhibadagi ngasi phawba ima baba nakoi kari chari kari thai ana ayek jawbra haibna singba kari gumimta paw pirakhidrabani makoidanabu paw chenduna lakbinaba kayara khanna haiki adubu office ki thabak lei haiduna ngasi phawba lakhidabani upai leitraba ahal ani aduna mokoina loijaba jenganu khara yontoklamlaga marudagi phanglakpa senpham khara aduna hospital da layengnabagi damakta thajam manbina yamandabadagi magi mapuroibu lukhoido uduna laklibani lukoinadi makha tana hingningdri kuina hinglaka kuina wai punsi ase loisinkhibana fari haiduna kera khanna thaja manbi hairabani adu thaja manbina yawa kobu maraitri lukhoibu phattaba yadi kharta wisu hingminagi si haiduna thaja mamili jadabadagi lukhoibu lengnabagi damakta hospital da purakhibani matawa samna makoi ani na gari ngairingai gari adu laktuna gari adu ta makoi ani yamna sona kakhalakli gari gi driver adu na yamna pakhana ahal ani section na tobiyuko gari su yamna yangna thoroi khara kanba isura ratragana ichara ai maura ma yaurabadi fagadaba oktodagi onadana sirabadi aidani do adongna hairakpadu talukhoina aibungo driver aikhoi ama sikhibada kanamatana complaint tobinaba leite ko chalo nangi gari do ningthina chalo adongna hairakpa adu ta okto driver aduna su hoi haiduna leiriba mayam singa adu da khara senabi hairaga gari ado thauba haurakle asumna tawduna ahal ani ado hospital da leiba numit humni muk suraklabani matamada da doctor singaduna ahal loiraba lukhoi gi anaba se khara phibam lure maramaduna atopa khara phaba hospital da purna bagi damakta doctor aduna hairi adubu paisa leichetaba amati misu lejetaba lukhoi amati thaja manbi makoi aniri makokta makhut hapa haibado oiri lukhoina hairi thaja manbida aikhoi yumda halasi iraiba kini
ꯏꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯔꯨꯔꯒꯦ ꯍꯥꯏꯔꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯖ ꯃꯥꯟꯕꯤꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯌꯨꯝꯗ ꯄꯨꯊꯔꯕꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯄꯥꯕꯨ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯤ, ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯃꯈꯣꯏꯗ ꯁ꯭ꯋꯥꯏ ꯍꯥꯏꯔꯨꯔꯒꯅꯨ, ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯈꯜꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯣ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯊꯥꯖ ꯃꯥꯟꯕꯤꯅ ꯇꯦꯛ ꯇꯦꯛ ꯉꯥꯍꯧ ꯒꯥꯔꯤ ꯃꯊꯪ ꯇꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯁꯥꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏ, ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯑꯐꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃꯗ ꯄꯨꯔꯒ ꯂꯥꯏꯌꯦꯡꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯂꯣꯏꯔꯒ ꯂꯥꯛꯂꯒꯦ, ꯏꯃꯥꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ, ꯑꯩ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯇꯝꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯂꯥꯏꯍꯧ ꯅꯤꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯍꯥꯛ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ, ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯆꯠꯂꯨꯏ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯍꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯠꯂꯨꯔꯤꯕꯅꯣ, ꯃꯥꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯉꯒꯅ ꯍꯤꯡꯉꯦ, ꯁꯤꯔꯒ ꯁꯤꯖꯔꯦ, ꯃꯥꯒꯤ ꯃꯇꯦꯡꯅ ꯑꯩ ꯍꯤꯡꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯃꯊꯪ ꯍꯧꯈ꯭ꯔꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯇꯦ, ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯤꯡꯉꯥꯏ ꯁꯦꯟꯒ ꯂꯩꯇꯕꯒ ꯂꯨꯈꯣꯏ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯨꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤನ ꯉꯝꯂꯣꯏꯗꯕꯅꯤꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯪꯍꯟꯕ ꯇꯥꯈꯤ꯫ ꯃꯊꯪꯃꯣꯏꯗꯗꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯤꯡꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯨꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯕꯅꯤ꯫ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯥꯟꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯕꯨ ꯍꯅꯨꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯖ ꯃꯥꯟꯕꯤ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯇꯧꯏ꯫ ꯑꯗꯨꯝꯅ ꯊꯥꯖ ꯃꯥꯟꯕꯤꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯦ? ꯑꯇꯦ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯃꯥꯟꯕꯤ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯧꯔꯛꯏ꯫ ꯍꯥꯏ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥꯅꯦ? ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯪꯗꯤ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ, ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯏꯇꯣꯝꯇ ꯍꯟꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯕꯨꯁꯨ ꯄꯨꯕꯤꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯆꯠꯅꯅꯕ ꯇꯧꯁꯤꯅꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯒꯗꯕ, ꯑꯩꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ
ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯣꯏꯔꯔꯣꯏ ꯅꯆꯥꯅꯨꯄꯥꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯍꯥꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯏꯃꯥ ꯏꯃꯧ ꯀꯧꯗꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯥꯏ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯑꯦ ꯏꯃꯥꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯆꯪꯉꯁꯤꯂꯣ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯄꯥꯟꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯀꯅꯥꯒꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯅꯥꯒꯁꯨ ꯅꯠꯇꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯊꯥꯖ ꯃꯥꯟꯕꯤꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯣꯔꯥꯠ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯨꯈꯣꯏꯅ ꯍꯥꯏꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯜꯂꯕ ꯃꯃꯥ ꯑꯗꯨꯐꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯈꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯆꯥꯗꯕ ꯂꯩꯃꯤꯟꯅꯕꯅꯤꯅ ꯈꯔꯕꯨ ꯃꯐꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯆꯧꯕ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯨꯈꯣꯏꯅ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀ ꯇꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇ ꯂꯩꯕꯗꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯆꯤꯡꯕ ꯃꯇꯣꯝꯇ ꯊꯥꯖ ꯃꯥꯟꯕꯤꯗꯣ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯂꯛꯇꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯁꯣꯟꯊꯔꯛꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯌꯨꯝ ꯃꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯤ ꯉꯝꯂꯔꯣꯏ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯁꯧ ꯂꯥꯡꯏ ꯑꯍꯜꯒꯤ ꯁꯦꯕꯥ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯅ ꯑꯁꯨꯝ ꯊꯔꯛꯂꯕ ꯊꯥꯖ ꯃꯥꯟꯕꯤ ꯃꯀꯣꯛꯇꯣ ꯕꯦꯔꯥ ꯂꯩꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯆꯥꯈꯤꯕ ꯏꯟꯖꯥꯡ ꯀꯥꯎꯁꯤꯜꯂꯛꯂꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤ ꯆꯥꯛꯆꯥ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕꯅ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯑꯗꯨꯃꯛ ꯄꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖ ꯃꯥꯟꯕꯤ ꯆꯥꯍꯩꯗꯕ ꯑꯃꯗꯤ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄꯅ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯁꯥ ꯉꯝꯂꯛꯇꯒꯤ ꯄꯥꯎ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯌꯦꯡꯁꯤꯜꯂꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯖꯔ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯌꯦꯡꯕꯤꯗꯕꯗꯒꯤ ꯑꯗꯨꯃꯛ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯊꯥꯖ ꯃꯥꯟꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯨꯡ ꯑꯗꯣ ꯉꯥꯍꯥꯟ ꯃꯈꯩꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯊꯣꯛꯂꯛꯇꯨꯅ ꯀꯨꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯁꯤꯠ ꯁꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯃꯦꯛ ꯂꯥꯎꯗꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤ ꯆꯪꯗꯨꯅ ꯌꯦꯡꯕꯗꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯗꯨꯅ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯤꯁꯤ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯋꯥ ꯂꯥꯎꯅꯈꯤ ꯌꯥꯝꯅ ꯀꯤꯕ ꯌꯥꯝꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯔꯦꯜ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯔꯦꯜ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯣꯏꯐꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯣꯂꯣꯏꯕ ꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯊꯪ ꯃꯊꯪ ꯆꯪꯅꯈ꯭ꯔꯒ ꯄꯣꯂꯣꯏꯕ ꯌꯥꯎꯕꯒꯤ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯣꯂꯣꯏꯔꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯩ ꯄꯣꯂꯣꯏꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯃ ꯌꯥꯝꯅ ꯃꯨꯟꯅ ꯄꯣꯂꯣꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯅꯣꯡꯁꯨ ꯃꯪꯉꯤ ꯇꯥꯕꯃꯛꯇꯤ ꯇꯥꯗ꯭ꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯕꯦꯔꯥ ꯀꯥꯔꯒꯅꯤ ꯑꯗꯨꯅ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯄꯔꯞ ꯂꯣꯏꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯄꯔꯞ ꯂꯣꯏꯍꯧꯅꯕ ꯁꯤꯡ ꯌꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯨꯝ ꯃꯈꯣꯜ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯣꯏꯔꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯃꯊꯛꯇ ꯈꯜꯂꯤꯕ ꯆꯟꯗꯨꯋꯥ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗꯣ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯆꯟꯗꯨꯋꯥ ꯈꯜꯂꯤꯕ ꯑꯁꯤꯗ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯄꯥꯏꯔꯁꯨ ꯄꯥꯏꯊꯣꯛꯇ ꯄꯥꯏꯁꯤꯜꯂꯛꯄꯁꯨ ꯄꯥꯏꯁꯤꯜꯂꯛꯇ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯄꯣꯂꯣꯏꯕ ꯌꯥꯎꯔꯛꯄꯁꯤ ꯑꯁꯤꯒꯨꯝꯕ ꯁꯞꯇ꯭ꯔ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯃꯀꯨꯞ ꯊꯥꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯁꯤꯡ ꯃꯨꯠꯂꯅꯤ ꯁꯤꯡ ꯃꯨꯠꯂꯕꯗꯤ ꯄꯣꯂꯣꯏꯕ ꯃꯄꯨꯡ ꯐꯥꯔꯣꯏ ꯈꯔ ꯊꯨꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯊꯥꯎ ꯄꯨꯔꯛꯇꯨꯅ ꯑꯃꯗꯤ ꯇꯌꯥꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯩ ꯑꯗꯨ ꯌꯥꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤ ꯌꯥꯝꯅ ꯀꯟꯅ ꯄꯣꯂꯣꯏꯔꯤꯉꯩ ꯃꯁꯥ ꯇꯨꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯍꯥꯛꯅ ꯃꯥꯅ ꯂꯥꯎꯔꯤꯕꯔꯥ ꯑꯇꯣꯞꯄꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯔꯥ ꯈꯪꯗꯦ ꯌꯥꯝꯅ ꯀꯟꯅ ꯍꯅꯨꯕꯤ ꯑꯃꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤ ꯑꯅꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯥꯖ ꯃꯥꯟꯕꯤꯔꯣꯝꯗ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯨꯝꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯎꯔꯛꯂꯤꯕꯅꯣ ꯉꯁꯥꯏꯗꯒꯤꯁꯨ ꯃꯤ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯉꯔꯪ ꯉꯥꯏꯅꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯅꯈꯤ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕ ꯐꯥꯎꯕ ꯀꯤꯅꯕꯗꯒꯤ ꯄꯥꯔꯇꯤꯜ ꯇꯧꯔꯒ ꯁꯣꯛꯀꯠꯂꯒ ꯂꯩꯔꯥꯏꯗ ꯐꯥꯎꯕ ꯏꯖꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯂꯣꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯣꯏꯕ ꯌꯥꯎꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯑꯆꯧꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯂꯒ ꯁꯤꯈꯤꯕ ꯍꯥꯏꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤ ꯁꯤꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ ꯉꯪꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ나 ꯁꯣꯔꯥꯠꯁꯤ ꯁꯤꯗ ꯁꯣꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯁꯣꯟꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥꯒ ꯄꯥꯕꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯗ ꯑꯣꯏꯅ ꯁꯣꯜꯂꯨꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯃꯅꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯟꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕꯅꯤꯅ ꯌꯨꯝ ꯑꯁꯤꯁꯨ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯂꯧꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯔꯛꯇꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯥꯗꯕꯨ ꯄꯣꯂꯣꯏꯔꯕ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯁꯣꯜꯂꯕꯗꯤ ꯂꯥꯏꯗꯨ ꯇꯥꯟꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯔꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯌꯦꯠꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯀꯣꯛ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯐꯤ ꯑꯃꯨꯕ ꯑꯃ ꯏꯜꯂꯒ ꯆꯩꯁꯨ ꯁꯨꯗꯨꯅ ꯀꯣꯛ ꯑꯋꯥꯡꯂꯣꯝꯗꯒꯤ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ
ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯁꯛꯇꯝꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯅꯠꯇꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯤꯟꯅꯔꯨꯗꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯍꯣꯏ ꯃꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯌꯦꯡꯅ ꯎꯅ ꯃꯈꯥꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯌꯨꯝꯅ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯎꯒꯗꯕ ꯃꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯍꯟꯒꯗꯕꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗꯤ ꯍꯜꯂꯦꯍꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯈꯔꯗꯤ ꯌꯨꯝꯂꯣꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯗꯣ ꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯃꯇꯝꯗ ꯑꯃꯈꯛ ꯑꯅꯤꯈꯛ ꯍꯟꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯥꯟꯅꯔꯒ ꯍꯟꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯩꯕꯗꯣ ꯇꯁꯦꯡꯅ ꯀꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯃꯛꯄꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯑꯁꯟꯕ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯀꯥꯕꯛ ꯆꯥꯅꯔꯕꯒꯤ ꯇꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯐꯃꯨꯡꯗ ꯍꯤꯞꯄ ꯐꯃꯨꯡꯗꯒꯤ ꯆꯟꯗ꯭ꯔꯗꯨꯅ ꯂꯝꯌꯥꯏꯗ ꯊꯥꯔꯒ ꯇꯨꯝꯕ ꯀꯌా ꯑꯃ ꯇꯧꯔꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯜ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯅꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯪꯒꯦꯗ ꯅꯈꯣꯏꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯕꯣꯛꯂ ꯏꯄꯨꯔꯥ ꯐꯅꯤ ꯑꯩ ꯂꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯁꯤꯗ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯝꯕꯗꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤꯅꯤ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤꯕꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯕ ꯅꯪꯅ ꯁꯨꯃꯥꯡꯗ ꯑꯣꯟꯊꯔꯒ ꯂꯩꯔꯝꯃꯣ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯆꯪꯈ꯭ರೆ ꯑꯗꯨꯒ ꯏꯁꯤꯡ ꯄꯨꯔꯒ ꯊꯣꯛꯂꯛꯂꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯡꯗ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯁꯤꯡ ꯄꯨꯔꯒ ꯊꯣꯛꯂꯛꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯔꯥ ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯃꯅ ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯨ ꯑꯩꯗꯪꯅ ꯇꯥꯍꯧꯕ꯭ꯔꯣ ꯅꯣꯏꯗꯤ ꯇꯥꯍꯧꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯇꯥꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯀꯤꯔꯛꯂꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯇꯨꯝꯕ ꯉꯝꯂꯔꯣꯏ ꯏꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯂꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯒꯤꯂꯥꯁ ꯑꯗꯣ ꯏꯃꯨꯡꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯝꯅ ꯃꯥꯅ ꯒꯤꯂꯥꯁ ꯑꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯃꯤ ꯈꯔ ꯑꯗꯨꯃꯛ ꯇꯨꯝꯕꯅꯤꯅ ꯀꯌా ꯊꯣꯏꯅ ꯀꯤꯁꯜꯂꯨꯗꯦ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯌꯦꯡꯅꯕ ꯐꯤꯂꯝ ꯊꯥꯕ ꯇꯧꯔꯤ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯃꯍꯥꯛꯅ ꯀꯤꯔꯨꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯏꯟꯅꯔꯛꯂꯤꯕꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯨꯄꯥ ꯑꯗꯣ ꯀꯤꯕ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯒꯤꯂꯥꯁ ꯑꯗꯣ ꯆꯥꯛꯁꯪꯗ ꯐꯥꯎꯕ ꯊꯝꯗꯕꯤꯗ ꯀꯥꯆꯤꯜ ꯑꯃꯗ ꯊꯅꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯥꯒꯁꯨ ꯈꯔ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯤꯞꯆꯟꯗꯨꯅ ꯅꯪ ꯃꯣꯕꯥꯏꯜ ꯌꯦꯡꯉꯝꯃꯤꯔꯣ ꯌꯦꯡꯉꯨꯅꯦ ꯐꯤꯂꯝ ꯐꯖꯕ ꯑꯃ ꯌꯦꯡꯁꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯞꯆꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯋꯥ ꯈꯟꯅꯔꯤꯉꯩꯗ ꯃꯤꯑꯣꯏ ꯑꯃ ꯐꯤꯗꯨꯛ ꯈꯨꯝꯂꯒ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯕ ꯀꯥꯟꯗꯁꯨ ꯃꯤꯅ ꯍꯩꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯣꯏꯕ ꯋꯥ ꯂꯥꯎꯅꯈ꯭ꯔꯕꯅꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯍꯜ ꯑꯣꯏꯔꯕ ꯆꯩꯁꯨ ꯄꯥꯏꯕ ꯑꯃꯅ ꯆꯩꯁꯨ ꯀꯣꯛ ꯁꯨꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯅꯤꯅ ꯇꯝꯅꯕꯗꯤ ꯁꯣꯏꯗꯅ ꯈꯔꯗꯤ ꯇꯝꯅꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯝꯅ ꯃꯈꯣꯏꯁꯨ ꯈꯪꯂꯕꯅꯤꯅ
tumin mangkon kasil aduda leiringai sumang aduda karino khangtaba isingla natragana karino khangtaba ama jwa rauna haidoki adumna haidurokpagi makhol adu taba matam aduda mayam do sumang romda phat phat aithokna jingli adubu karimta di toramdi karimta su haidoklamdi mayam do kinarladuna sidi mawong ama torokadore aduna aikoi yumda hanarasi aduga mathangi ayuktagidi ahing lekpa laknarogum si hairi matam aduda leiriba khara aduna aduma torobadi yumbu asina yama nungairaroi maram aduna aikoi waraba suwana ahing simati yum asida lelasi mathangi ahing da lepa lektaba haibduna tongan bani aduna hairi wafam aduda mayam su yanaraduna akiba punama khangjilaga leiri adumna leirambadagi numidangki pung baro khare hendilakpa ama tachilakpa matamni mayam do tumnaladuna mathang loina tumlarakpa matamni adugumlaba matam aduta makhoi ahing lekliba sing adugi maraktagi miyo yama mapan thoninglaklei uirum hawalakpana ngasaidagi tawkiba amati hawjit tawkhraba sing ado loinama kauthokiduna mapan thoningбagi mayaina ngauri hawalaklaga yumadugi yana khatamna parap lakli aduga mapan thokli adumna mapan thoklingai mahaki hek manakta kanagumbam suliaptuna leibagi mami mahakna tai madu ubada mahangna kanano sida mapan thoisina kanano ne adum hangnabada wadi amata ngangdana tumina adumak swat amuk chatkri madu ubada musin muna matumbama migi mung mana swat amuk chatkibaduda nupado mamit khangsing singi masidagi di ma ngasaidagi tawkiba singado loina mathang ningsing lakpadagi mapan thopodo parap loiram loi phatringai parap jansil laktuna mangolda mayam tumliba adugi marakta tumina hiptuna lei adumna mahang leiringai matam maduda makhongda chot lawba kainoma sum thingakpadagi mahangna tapna makuk ado nongkhalaklaga makhongni jinglu matamdadi mira sara kaino khangtaba paktharaga kainoma tawbusu manba musinmuba pijon setpa amanna mahaki makhong liklibado uri madu ubada nupa aduna woima haiduna koilaw lawki aduna mahangna woima haiduna koilaw lawrakpaduda mayamdo phuk loina mahawanarakli aduga mahakta mamit usinduna woima haiduna koilaw lawduna leiribani aduga khongjing adutasu kanna paisili aduma torokpa aduta mayamna kaidore haiduna hangam matamda nupa ado mamit tata pangthorakli aduga haujik mira sara khangdaba ma laklaga ai khongase kanna paisallaga leklami haiduna mayam singadu tamli adugi sumathakta mahana mapan thokpa tatpa matamda mahaki hek nakanda kanagumba miyo yamasu leplaga leirami mado musin mui mait mana gyan min tadi mi sumandi aruda aina kanano haiduna hangrubada tumina dumak chakre adudagidi ai su kirakladuna afa masada tumlingaida aigi khongda ing lawba karino mana sum thingakpadagi karino haiduna yenglubada khongase leklaga leiramlibani haiduna tammi ofam madu tabada mayam singdo magi makhongdo leklamra haiduna yengnarakli asidagidi makhoi to kinarakladuna ahing adu matumdabida leinarasi haiduna makhoi singado phamdun leinari mapanda ya langbaduda thaja manbi amadi lukhogi machan rupado haugallaklaga mayam kaidoba yarobake haiduna hanglari matamada mayamna ibungo nakhoigi yum masida tarokliba sidi onthokpa phibum haibaduni aikoisu mi leitaba imungi mioi kayagi akoina ahing lekpa yawkhrabani adubu tamnadi haibadi yaroi adubu nakhoigi asigumna tamnabadi aikoi amukta phawu thengatri aduna karigumba kharadi sodina thokluragani ko haiduna mayam singaduna hairi masidagiti kahi thudokpa taroktabadagidi thaja manbigi machanupado imungda tumba changkhri madugi matungda leiriba singadusu mathang uiron saron nungalamdai pung ahum khara helakpa daida amuk loinamak tumthanakhri asana tawduna makhona mikap thorokpadadi nungalamdai pung manga makhai tadun leiramli nongsu ngalabanina mayamdo loinama hawgatnaduna magi mayumda yunguna parap chanakhri masidagiti yum adu tawriba singadusu loida khangliba yum adu da hinglekliba maribata singado haujiti bathau mangam pangthokadaba zuwali banina aikhoisu bathau mangam pangthoklamdai matam adu khakada laklage nangasu sorato sida solaroi ada solani haibanina ada laage hairamlaga mathang loina chatnakhri thaja manbigi machanupa amati mamong mukhoyani khaktamak yum adu da leihori yum adu da leihoriba mukhoyani haini aikhoisu yum masai thadok lamlaga adawana chalasira haiduna mahaki nupina hairi matamadu ta thaja manbiki machanupa aduna adusu nungai roida
Horen mi lai taba lakladi kamdouba kai kaino lai taba khotpa yam leidaine madu tawdaba yaroi asomna hainari ahal khara laktuna horen kari kari tawdage haibna singbato loina mak takpi tambiri matawa samna tawduna ayuk nungthilgi matam adu ma haujin khri numidangi matam oirakli matam adu ta thaja manbi ki machanupa gi magi nupi oiriba thaja manbi amadi lukhoi makhoi ani gi na mamau oiriba mong nupi aduna as sibu injang ne na aidi sugum set kya hainadi aine ipam doina hayeng halani ko adugane chaning basaruke hoi sumaina bu kayam kuja saga dino ne ha mati numit manga trani gi wani ne nang sijuba aine ne ima ka pabagdo ningthina senabiram labadi ne khitasu kuina hingadabani e kaino ne haisiba makoina kuina hingaga aikoida kari kana dawrige paisa phangadraba hoi paisa phangbugi ngak nati ne ima ipa haibase mitna uba laini ne makoina ai thambiramagi nang ai pulliba natro makoina ai thambiramdrabadi nang ai pullibasi punkigadro as khandida adu wari ne na aikoi si cha polibasi di nomataga nomodine aikoi sune smai taro ai ngai wai litil jaijanti oi marudi ai khona tawjuru bakarmagi matungina phangakadoribani ibaga pabungado ai yam nungairaktre aina imado seksina sinabiramabadi kharasu kuile hingjagadabani haujikti ai mama mapa leitaba lamja sara haibado oirabani kaino haibiri dubo tamogi su ai leire nachanupi leirina hoi sumi ai gidi nang amadi isa sing leire adubu solaba ahan anigi dudi kana leiramgani solaba babung hospital da ngamda layeng basatle adugi matung doctor da ngamlaroi phararoi achaubo hospital amada yengrabadi phaba yai haiduna hairakpadu aina wa wena ta khidabani adugi matung paba lekhidra matung da ima bu soina sinabidi ha khangdre aikoi ki tungi laibakta kari tamliba asumna makoi anina wari sangdun leiri ngai yum adugi an singa tumba ka adomda mi na hebagi makholama tarai khonjal adu tabada thaja manbigi machanupa amadi mamung nupi do mai onsinai aduga karino asibo oi aisu khangdine ati moiki tamnaba gaidu oiraba jalo as oiramgani statham leirajiba karino haibadu nti yitopuna pharoidro kanana khangni ama lepaga leramadi as admai ki helakanu ko asumna makhoi ani na nganga duna leiringai nahebagi khonjal do tapna amuk phakri matamadu ta thaja manbigi mamung nupi do khara ni tabagum tauri adumna leiringai tanja atumakada chakhangda karino khangdaba potama grong launa thadaki hauraba makoladu tabada thaja mamigi mamung nupi amadi machanupa do khangprek e khangi matamadu ta thaja mamigi machanupa duna he haudu ngoiramalini khoi ima sina marol amane haudong chiloi graba asuk chawkhrabu yum masidabu haudong lodibadubu kidong loino khangdine hui loige ga loiro asomna hainari ngai yum matugi ka amadagi na ka amada kok chasu suduna mi chatpagi khonjal taki khonjal ado tajabagi wani karimatadi ubanati asomna ngai hak torom labagi tungda tumina amuk laikhri matamdo pung 13 khara helaklabani thaja manbigi machanupa amati mamung nupi adusu tumlasi saksu chasi yadrabarina aikoi yumda halaga kai kaino khara chaba haibaduni na hainaraga mokoi ani do tumthakri mokoine hek tumthakibaga mikup kharake matungda thaja mamiki machanupa do yum adugi chakchanglomda karigumba ma leibado mahang uki mado musin muba mayang kangtrik kangba migi mongdi malaga mina sara gyan tadaba tinbu laimu amagi saktamda mahang uri madu ubada thaja mamiki machanupa do lawbudi ngamda karino sipo haiduna unna yengru leiri adumna mahana yengru leiri ngai matam adu maktada mahaki manakta asum changselakli adubu amamba mamli tawbuna mado mahaki manakta laklibado mayak sing ubudi phanglamdi matam adu ta thaja manbiki machanupa aduna krano ai kara lagi ai bukan biu khonjal ado haung lawthokpadi ngamdabinina adumna nasona leiri ngai tama changsilaktuna mahaki makhong paiduna phamungdaki mahakbu lakna chingthari matamatuta mahakna nakanda tumliba mahaki nupida yamna kanna yanraba honaki
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯀꯟꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛꯇꯣ ꯃꯈꯨꯠꯅ ꯄꯥꯏꯕ ꯉꯝꯍꯧꯗꯕꯗꯒꯤ ꯐꯃꯥꯡꯗ ꯇꯥꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯃꯁꯥ ꯄꯥꯗ꯭ꯔꯤꯛ ꯄꯥꯕ ꯃꯌꯥꯡ ꯀꯪꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯔꯨ ꯀꯣꯛꯄ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯥꯛꯁꯪꯒꯤ ꯁꯨꯛꯂꯃꯝꯂꯕ ꯀꯥ ꯑꯗꯣꯝꯗ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯤꯁ ꯃꯪ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣꯕ ꯇꯥꯃꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ ꯂꯩꯕ ꯇꯥꯔꯕꯁꯨ ꯇꯥꯃꯣ ꯂꯩꯍꯧ ꯃꯤ ꯀꯅꯥꯅꯣ ꯅꯦꯛꯂꯒ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯛꯂꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤ ꯃꯈꯥ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯨꯕꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯀꯤꯈꯤꯕꯅ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣꯃꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯀꯃꯥꯏꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯣꯛꯀꯗꯣꯏꯅꯣ ꯁꯩ ꯇꯧꯏꯕ ꯅꯣꯏꯁꯤꯅ ꯃꯔꯣꯜ ꯀꯤꯒꯟꯈꯤꯕꯁꯤꯅ ꯑꯗꯨꯝꯅ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ ꯀꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯇꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗ ꯀꯦ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯂꯣꯜꯂꯝꯗ꯭ꯔꯕ꯭ꯔꯣ ꯑꯣꯏ ꯊꯣꯡꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯣꯜꯂꯝꯃꯤꯅ ꯑꯗꯨꯒ ꯍꯥꯡꯇꯣꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅೋ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥ ꯆꯪꯉꯛꯄꯅꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤꯗꯤ ꯀꯨꯝꯊꯗꯕꯤꯗ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗꯒꯤ ꯀꯅꯥ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯃꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯔꯣꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯅꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯃꯁꯥꯗ ꯊꯛ ꯅꯤꯛꯂꯒ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯗꯤ ꯁꯣꯔꯣꯛ ꯄꯦꯔꯦꯛ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ ꯑꯩꯕꯨ ꯈꯧꯗꯦꯝꯂꯒ ꯌꯦꯡꯁꯤꯔꯣ ꯑꯁ ꯌꯦꯡꯉꯨꯅꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕꯅꯣ ꯍꯦꯔꯥ ꯑꯁꯨꯝꯅ ꯃꯤꯅ ꯇꯝꯅꯔꯛꯄꯗꯤ ꯈꯧꯗꯦꯝꯃꯗꯤ ꯐꯩ ꯍꯥꯏꯅꯩꯗꯨꯗꯤ ꯑꯩ ꯈꯧꯗꯦꯝꯕꯁꯦ ꯑꯗꯨꯝꯅ ꯌꯥꯏꯃꯅ ꯇꯧꯔꯨꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯄꯦꯔꯦꯛ ꯂꯥꯎꯔꯝꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯆꯞ लेप्ख꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯈꯟꯖꯩ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯈꯧꯗꯦꯝꯃꯗꯤ ꯐꯕꯅꯦꯅ ꯐꯈ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯀꯥꯡꯈꯗ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯃꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯟ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯗꯣꯡ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯗꯣꯡ ꯊꯤꯟꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯥꯍꯩꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯑꯩ ꯀꯥꯡꯈꯗ ꯄꯥꯛꯊꯔꯒ ꯌꯦꯡꯁꯤꯔꯅꯦ ꯑꯁ ꯌꯦꯡꯉꯨꯅꯨꯗ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯂꯩꯔꯝꯂꯒꯅ ꯂꯩꯔꯝꯃꯦꯗꯅ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯀꯣ ꯑꯁ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯅꯦꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯒꯅꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯁꯟꯕꯒꯨꯝ ꯕꯝ ꯂꯥꯎꯅ ꯇꯥꯁꯜꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯍꯤꯡ ꯑꯁꯤꯗ ꯆꯦꯟꯊꯣꯛꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯅꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ
Yaima amati mahaki nupi phamungdagi songtharaklaga yum adugi mapalomda senthorakpada yaima thongjin pala natragana karino khangdaba khurau amata mahakdo kanna safukana tusenbadagi mahaki makhong khurai gi mathak aduta yamna kanna chaina phangki masdigi di yaima sek tuna senthoraklaga mahaki gari aduda kakhatli aduga mahaki nupi su kakhatli aduga gari ado thaunabagi makhongna kawbadadi makhong ado phatrak taduna leiramli madu ubada yaimadi naman khibana yamna kana lauki karasut laitaba khudi amada makhongdo adu thina tekpa haiduna makni paimana loiri masidagidi yaimaki nupina gari do aiwana thaurage haiduna makhoi ni sindoknari yaimadi makhong tekhibaduna yamna kana lauki asanma tawduna yaima amadi mahaki nupi ado gari thauduna yumado thaloklamlaga satki makhoi anina satkhibado mangondaki musin muba ani khak thulaktuna yengduna lehauki somdana yaima yamna thuna hospital tamna lakhi adamna gari ato hathu yangna thorokpada lambi gi nakanda leiramba post amata amukasu thomjinki adamna thomjinbada gari ato sapukana lakhibana maram moiraga taseng accident abado oire yaima makhong nabagi makhong tekpagi yamna kana zaina phangdu leiringai amukasu gari aduna sapu kana thoroklaga thomjinbagi khangpha phajinbagi sapu aduna amukasu sujinduna makhong ato handakti saru kapthoklaga yamna sathina teklei masidagidi yaima wakhal adumak takhidrei aduga mahaki nupisu wakhal takhidrei makoina gyan lakka matamdadi hospital da makoi ani punna leiramki aduga makoi gi imungi mari mata singsu leiramki matam aduta thaja manbigi machanupa yaima gi nupina asoi angam jauduna leiramba aduta mahak masado kharadi nungaijei adubu mahagi makut amadi makhong aduga masada su khara makhai di sokjarami madugi matung yaimana aisu tutuna soudra mali asomna mahangna khallingai matamaduta karinoma masada iwar warpagum yang bagum tawi matamaduta yaimana karinoda aigi khongsibo asomna tawraga hawalke tawbada doctor changatuna amutang hithabiko hojigi leriba condition sida hawgatpadu kya nungairoi khara kankalabakata phamba yaganiko ada doctor aigi khongsibu karino yang bagum karinom kaituma tawida aigi khongna ka tamsibo hoi laibak thiba haibaduni adongi ngarangi accident aduda adongi khong ye thangbase masi kakre adamna hairakpaduta yaima mathamoi kaina wo khongna kablakli matamaduda mahangna khangjaraki mahaki mama mapa anida mahana tawkiba amati yengsenbidabadagi mapunsi longkiba adugidamak makoi ahal aniduna pirakpa obisapni khalladuna mahak hauna kablakhi masigi matung mahaksu tamna kankhalaktuna mahak phamba phawbadi ngamlakli adubu mahaki makong akakpado hek uba khudingi yumaruda thokiba thodok sing amadi mahakna mama mapa anibu yengsenbidabadagi mahaki dasa se taribani ahalani disu manung matam sadana yengsenbidrabanina laikhidabani layengduna masababu phana thamlamlabadi ting launa thabaying khang su nomduna makoi masen harau nungaina ya noktuna lemin naramgadabani ko khaladuna pendaba ningamdaba kayaga loinana yomduna masado yamna sokjanna mapunsi ado lenki wariyasi matang asita luisinjari wariyasi pathokjaba matamda soike lankiba arana hui khibi tabidi puna magna pukchal sauna ngakpigani ngasigi damangkadi mayambo roibada amuka hanna khurumjari